Kuki kouba tribe amata leite thadau tribe Kuki singi umbrella makhada leite haina phongdorakhle thadau tribe asi masagi culture lejaba distinct oiba tribe amani thadau tribe asi Kuki nomenclature ki part amanate loinana Kuki umbrella gi makhada leite haina Assam dima hasaugi thadau tribe ki chief Samuel Songkhola lobum na phongdokhle mana makata na hai ki bada Manipur da maite gi CSO singa santi oina lambel ama lakna bagi damak Imphal da wari sana ki badu volunteer oina saruk yakhi bane wari sana ki badu gi matang da kanagumba singna khanaba hauba statement sing thopagi thabak tawroidabane Imphal da pangthokiba dialogue aduma pungphana support tawi thadau NP Manipur amasong maitei civil society singi marakta lairiba understanding asila community khudimak sab manana santi gi lambel da lakna ba thabak tawminabagi wafam adu yanakhibane any Kuki tribe haiba yamna sayetna ba asinatana Kuki kouba tribe amata laite hairiba kangbu sing asina Manipur asi thugairaga separate administration gi demand tawdi adubu thadau NP na di separate administration gi wafam asida support tawde adubu masana Kuki ni haiba sing aduna thadau miyam sing asi Kuki ni haina lana saktak na bohonai haina marasi ki Manipur ki lambi phattabagi matangda High Court na suo motu case lokhatkre lambi phattaba sing semjindabagi maram September 9 phawbada khangalakna ba court na matam thakre lambi ki phibam aduki matik phattana thamleba amasung miyam gi punsi khodong tiningai ohalakliba sigi matangda High Court of Manipur da tharakpa public interest litigation ama lokhatkhibaga loinana lambi phattaba sing semjindabagi maram lakleba September 9 phawbagi manungda khangalakna ba High Court na mari lenaba respondent sing da khangankre Manipur State Legal Services Authority ki pautang matungina District Legal Services Authority punamakna pikhalakpa report amada yumpham oiraga High Court da Public Interest Litigation register tawkhibane state asagi mapham punamakta lambi gi phibam ka hena khodong thiningai oire haibagi report ama masalsana pikhalakhe Monitoring of road condition in the state of Manipur hybrid report asida yumpham oiraga High Court na suo motu case lokhatkibane case asida respondent oiriba singde Manipur lenga ki chief secretary PWD ki principal secretary rural development and panchayati raj ki principal secretary commissioner PWD ki engineer amasung Manipur state rural roads development agency ki chief engineer ni haire PIL asigi matungena Manipur gi mafam ayambada hujuk lambi gi phibam ka hena soksil lebase constitution gi article 21 na piba right to life khongaw na bani haina lofam thoi nongju tha oiba maram na lambi gi phibam hena soksil lakpaga loinana accident toina thokpa yaba gi phibam laiba maram na hiram asida judiciary gi miyeng sangba mathau tai haiba wafam su court lan khalakpa PIL adu da palle chief justice ke Somasekhar amadi Justice A Guneshwar Sharma ki Division Bench na Advocate General ki khuthangda notice issue tawkhibaga loinana lambi sembagi thodang lawriba authority amasung agency single list September 9 phawgi mamangda pikhalakna bakhangankhe BJP ga ECI ga loktu nai haibagi khongjang changsin khiba opposition MP sing police na phajin khre haide center da lengak pariba BJP na election commission of India ga loktu nai haibagi matang da khongjang changsil khiba opposition ke MP kayamarum Delhi police na phajin khre central Delhi da khongjang changsil khiba opposition MP sing ge manung da Congress ke Rahul Gandhi amadi Priyanka Gandhi Badra amasung Shiv Sena UBT gi luchingba Sanjoy Rawat na chingba yaukhe Delhi police ki joint commissioner Deepak Purohit na opposition ke MP khara fare haina promising da phongdokhe adum oinamak MP ke yamna farabage habadudi chapchana masing panki de Congress na luchingba India block na ngasi Parliament House dagi hauraga election commission ki office phawba khongsat ama chatna ba thorang tawkhibane police na mangjauna na section tharang nokhatpo ina Parliament ki akoibda leiba lambi puna mak thingjin ke amasung masing yamlaba police personnel sing thamladuna opposition ki khongjang adu mai pakhandana ba thorang lokhatke opposition ki khongjang aduna maram oiraga Parliament ki house animak azon tawki haide President rule gi manung da security force na phaba UG masing chatruk ka humphumanga su khre haide Manipur da president rule thamlakraba matung da security force na tongan ba mafam dagi law na thingkraba lalholup singi kadar chatruk ka humphumanga amasung khulai lising ahonga samaga kunthra mari phagat pungam khre haina agency dagi phangba pauna haide phagalaba kadar singa dugi manung da people's war group ki oina kadar sani ga sumna taruk phaba da yawi atei lalholup singa du de UKLF ani UKNA manga KNF President Mari UKRA ani CKMA Mari ZUF ama amasung MNRF ama yauri maitei sing amasung yamba lalholup singi oina KCP tabungan bakangbu ki kadar taret KCP ngan ba group ki ani KCP noyon
Kangbugi Nipu Taruk, KCP PWG gi Sani gi Sumna Taruk, KCP City Maitegi Kungaditoi, KCP MC gi Kadar Taranitoi, KCP Nongden Khomba Gupki, Tarahumdoi, KCP MFL gi Kungamapan, RPF PL gi Yakai Taret, Pripak Pro gi Hompumatoi, Pripaki Kungamadi, UPPK gi Taramapan Pripak Red Army gi Ama, Kojeng Lusungba Unilepki, Taramanga, Pambain Lusungba Unilepki, Kuntramathoi, KYKL gi Kuntranipan Surepagi, Tara Amasung, NRFM gi Taramanga ni Haide. Laifak asigi Independence Day numita Lalhouba singna general strike kaukre. India gi ningtam numit thorom pangthok kadoriba August 15 gi ayuk pung amadagina numidang wanang pung 3 kamakhai phawba court komna total shutdown laukthokre. Manipur da anauba lenga ama semba ngamduna leiriba chief minister oiningba MLA tare nipan song thorakpa sinani haina MLA Rameswar na phongdokre. Pikliba haugalakliba angang singdagi hauna mipung kudimak lebak ningbagi wakalon selhanba mathau tai. Manipur da hojik anauba lenga ama semba ngamduna leiriba si chief minister oiningba MLA tare nipan song thorakpa sina asobo maram ama oiri masi khwaidagi lebak thibani lamdam asida kathokpana mang thaduna lebak mayam kidamakta thabak tawba ngamba pukchel sengba lusingba ama mathau tai haina kairau MLA Lalhouba Rameswar na phongdokre. Wafam asing asik Konthang News na sinduna Hairangboy Thong Ningthemcha Karongda leiba Junction Restaurant da ngasi athoba singi khuya khada kathok saba haiba thimda leibak ningba saireng saidanabagi thoramda chief guest ki warar piraduna phongdokhibane mana makha taraduna hai Manipur da asengbo luchingba amata leitabana lamdam ase lekha tarakpada natana sel thungge phibam da so noma gi soksi lagle lengaki makok thongbo officer singi di makhoi gi imung manung adu nungai fana leiramba yai adubu yum thangnariba amadi khunai asigi di thoidokna makhoina khalam loi hana khalle maduna ahal laman singna hogalakliba naha singda takpi tambiduna maribak nungsibagi wakhalon selhanna bohona batai loinana hojik suleba ki afaba lusingba ama khanba change loinana hojik Manipur da miyam gi oiba lenga ama semba ngamdana leiriba sigi maroiba maramdi chief minister oiningba MLA tare niparom sung thorakpa asina ne hana phongdokhe center lenga asi Kuki gi makhada leire haiba ifong le haina phongdokre Manipur asi India gi saruk amani haiba sinning singlaga sap manaba miyeng center na yenghaningi haina T.A. Sujata na phongdokre German Road amadi Tiger Road sangbatnaba India gi president memorandum thakiba numitaruk ni lewaga reply piraklaga thabak paikhanaba honariba asina takpadi central lenga Kuki gi yaka yenglaga chatli haibase ifong le haina imagi maira gi convener T.A. Sujata na phongdokre wafam ase ngasi Manipur press call tapang topa paw gi mifam amada T.A. Sujata na paw mising da phongdokhibane mahana makha ta na hai central lenga ase Kuki gi makha da leire haiba ata aphongnare National Highway 37 Imphal Jiribam Lambi amadi National Highway 2 Imphal Dimapur Lambi ase hangdoktuna phuruk khudimak athengba pidana charhanbiu haiba wafam ase laioiraba dimani maitai phuruk asi santi pamba kalopne haibasi thadau inpigi mihut tara tarung na Imphal da laktuna mifam pangthokiba aduna mayek sengna utkrabani adubu center na soisang onduna phuruk kalop masal nungsinadana honabagi maongda Kuki kanglupna lambi pinaba haibada irailai na yathoklaga National Highway hangdokpiu haibada tasinadana laithokpasi ai khoibu usitabani haina lawe mahana makha tana pawmising da phongdokhibadi Manipur ase India gi saruk amani haibasi ningsinglaga jap manaba miyeng center na yenghaninge loinana miyam punsi aduki matik wanaraba tanpam asida president rule leire haina MLA singna tumina laithokpa chunloi president rule asi loisinduna miyam gilenga ama semlage haina nongmata Manipur gi governor unadaba haibasi laibak thibane PR manung da center gi thodang praja aikoina khanglaga MLA singna khangsinadana laithokpi ganu haina su Sujata na makha tana phongdokhe August 12 dagi hauna ni sa haiba polam amata lamdam asigi dukan amadi vendor singna yonbiganu haina kanglai panana phongdorkhre Kanglai Peoples Against Narcotic and Psychotropic Substance Kanglai panana 2022 dagi lamdam asida maya kaba ni sabu thingnabagi mayapta makhal kya ge khongjang amasung awareness program na singbal lepa laitana sathaduna lakle makha tana changsil khigani haina ase Manipur Press Club ta pangthokpa pawgi mifam amada Kanglai panagi General Secretary Mohas Phundreina phongdokre mahana makha tana phongdokhibada hauji khunai asida noma gi thaksi khasi kai tharakpa nisagi ipakta hena mai onsilakpa ngayaktangi oiba wakhalonda hena mamang tharakpa haibasi khunai asigi asobo mangjabada natana tunglam chatta hena akiba masak phangna solakpa yabagi maongda leire hairiba mayai kaba nisa asidagi kharadang oirabasu kalhaunabagi pambai ama oina Kanglai panana lakleba August 12 dagi hauna nisa haiba polam amata lamdam asigi dukan amadi vendor singna yonbidanaba amadi pibiganu loinana hairiba wafam ase nga na satnabasu khongjang sangsilagani haike
Nomaijing Reserve Forest ki sarukta miyam changba athengba thamkhre Nomaijing Reserve Forest ki saruk ama oina lairiba Nomaijing Khalong amadi Eco Park ki akoibada walking lakpa trekking na singba laktanaba Central Forest Division gi DFO ki maikaida gi khanghalakle miyam da khanghalakle basagi matungina Nomaijing Reserve Forest ki manungsan na lairiba mafam sing asida mi ka hena sangsilakpa habadi trekking lakpa walking lakpa picnic lakpa miyoy gi masing hengalakpa na hairiba Nomaijing Reserve Forest ki saruk asida thingba se thamlakpa ni hairi maramasna Reserve Forest के एरिया दा खुदक तक पिकनिक वॉकिंग ट्रैकिंग लाप लेप नबा रेंज फॉरेस्ट ऑफिसर नोमाइजिंग रेंज के माइके दगी मियाम की मफम दा खंगलकले रशिया ने यूक्रेन की ड्रोन चामग कुन कापथखरे रे Russian Air Defense Force na Ukraine ki drone chama kun kapkhre hana Russia ki Defense Ministry na phongdokre Ministry ki statement amana hai ki nomaijing numit ki ayop puni pan makhairom dagi nungthil pung ahum phaw da Ukraine ki drone kun thraga mari kapthaki Moscow region tamna paisilapa drone amasu kapthaba ngamki haina Ministry ki statement paladuna Jinhua News Agency na phongdokhe Moscow ki Saratov region da drone ki ate akai sing tarak pada sokpada ge miyoi amasi ki hairi amarom da Russia na drone samarom hena sizina duna nongtak tagi attack sa tharaki bani haina Ukrainian Air Force na phongdokre August mari da su Ukraine Russia ge Volgograd region da drone ki amarom sizina duna transport amasung energy ki infrastructure sing da attack sa tharaki thodo adu da misimina yaukide hairi